Imes PAODAM yang tabiri besungbu yumnam Anuradha Devi Naikono na kurumjari. Hausik maroi bapauda. Angang kaya parure haibagi matangda Bisnupur SP ke Magachandra na pangmisingda angang singduna haizembani hane pungdokrai. Moredagi maitai mecha chamaga humputaro ngarang numidang Assam Rifles na putorokduna rally camp singda thamkrai. Isage irandam asida ekwe division amakum labor ka sammanare haina United People's Front ke President Rupachandra na phundoraklei. Loinana Rozgar Melada Prime Minister Narendra Modi na appointment letter lising yangkhamathoi chamasona taru yanthokrai. House of Pau sanone pizari Kuki militants singna maitai singna leiriba khol kya da nomai kapsenduna Etek satarapagi thawdok leptringai lamdamasake tonga mafam singda nupi singna lambi sorok tengduna khongjang sangsilengai cherakta angang kya phare habege rumor tonga santorokduna mama mapa oibisingda sauna akiba pohale haire thawdo asagi manung channa ngasi ayu namon police station ge manung chanba kabo wakchingda Okrambam Government High School da class 8 tamlibi Mahiroi nupi macha ahom yauna pirliba angang kya sakhangdaba ikobenda lakpa miyosingna phaduna pokre haibage pau sandoropak loinana angang kun phaduna puropagi manungda nupi macha ahum jungtha hobudage nanthorakre hairi angang ahum asina phungdoropagi matungina makoi iskunda jananabagi damakta mayungge thonganda leiringai ikobhen amada lakpa miyosingna nakogi oza sing asi pau phaunarabani ngasi picnic chakkadabani nakogi uniform sing khawda hapsilo aduga nakogi achamba firol du khaktabak setlo haibagaloinana makoi ahum ecovan aduda tongkhalaki adubo ecovan aduki manungda pikliba angang ke amasu yarongki angang sing adu masak khangba mioi amata yarom dabadagi numiyungba pung 12 minute nipurom tarakpa aduaida Nambol kamong yorokpada angang ahum asigi manungdagi amana makhoigi mamagi thonggan yorokpadagi songthawbani hana phongdorakhrei amaromda nambom police ke maikaidagi mahairoi ahumdi rescue tawre makhatana wahang paw sathakigani atopa angang singidi phangbangamdri thibagi thabak chathari hana phongdorakhrei amaromda hiramasigi matangda Bisnupur district ke SP oina Nauna thau purakliba ke Magachandra na pamisingda phongdokki badadi kidnap tawduna pukhi hairiba angang ahum asigi machin hangbada pakhum amata manadana khumkhi makhoina iskun kaning dabadagi leithongna bahona bada makoi bu kidnap tawduna purakpagi gari dagi chungthawbani haiduna khumsi haina angang ahum asigi manungdagi khara ahloiba asina haibadagi makoi ahumbu kidnap tawduna pubani haina haizembani haina suphongdokhi Police authority le every verify of the Tobiro. Sigum Bama lay from my Tobiro. Raza Singnasu at least what a react over my am home talking. So my Malay carried over no hypet the Hambiro. Among Singidi Alamalay, like I immediately hypet the Hambiro. Kitan Kananum Pelum High Kai Kandana. So my Tobu said, see Lebaki, Messurity what the unique Razing Mayam Messurity what they had enough. Keno lona dine to ko yamna masi sigumba keno se hanum si mayam dai hambal la pilsima tawjari rumor sa dokum si rumor da thadagum si verify hamna tawbiraga kani tawba ya be to hantan khanam si sumaina thamje thank you Tarani Thosaba Manipur Legislative Assembly ge Mari Suba Session Hayang Tang Kunmapan ge Ayuki Pung Taramathoi tabada hagodariba miphamasida Kuki MLA Taragi Manungda Housing Industry Minister Oiribi Namcha Kibzen Horticulture Minister Ladba Hawkib Amade Church Samputage MLA LM Khaute Miphamasida Yawang Ngamdabagi Suti Pipinaba Manipur Assembly Secretary da Aibe Cherolama Pisalakrai
अदुबो अतै कुकी MLA सिंगदे मिफम यावगद्रा यावरोइद्रा हाइबा चपचाना खंबा ngamdri हायेंगी नोमखकी ओइबा मिफम असदा थासगे तांग 16 मणिपुर लेजिस्लेटिव असेंबली के सेक्रेटरी ना प्रोविजनल कैलेंडर दा 32 सुबा असेंबली के मरी सुबा सेशन असि तौगदबा बिजनेस दी अहमबदा ऑर्बिचुअरी रेफरेंस अनि सुबदा presentation of committee report home subada other business of August hariba agenda da miphamasi tathakadabane adubo presna phangba pauda hariba agenda asi khara samrak samjin tawraba yai MLA ahum hayengi miphamasi yawang ngamlaroi habagi charunasi ngasinungtin assembly secretary ta pishal kharibani hairi Amaromda thengna phangba pauda kugi MLA taruk assembly session dagi suti PPU haina che tharakre Hayang pangthokadariba 32 suba Manipur Legislative Assembly ge mari suba session asida law and order na marambo oiraga sadugyaba ngamlaroi session asidagi suti PPU haina chingi district singi oiba separate administration pigadabani haina yamna kanna demand tawriba kuge MLA taragi manungda kuge MLA tarungna Assembly Speaker da che tharakre Paugi source amaki matung ina hauzak phawbada hayang phanggadariba assembly session asidagi suti PPU haina speaker da che tharakhiba kuki MLA sing adudi minister Namcha Kibzend minister Ledpao Haukip MLA LM Khaute MLA Kimnio Hangseng MLA Lejamang Haukip amasung MLA Bunjangki Balteni Atopa kuki MLA maridi ngasi athengba pawa assembly speaker da suti PPU haina che tharapalai 3 Niyam gi matugina minister amana assembly da sarugya bangamlaroi haiba tarabadi house ke leader oiriba chief minister da inform tawgadabani amadi masigi maram chaba warol singh adu khangan pham thokpani adubo minister Namcha Kibzen amasang minister Ledpa Haukep animag assembly dagi suti PBO haiba asiga mari lainana chief minister da cherol amata athengba phawba pishalak laitri Minister MLA Singh aduna assembly dagi suti pinaba application tharakhiba aduda Imphal da housing oiriba law and order ki phibam asina maram oiraga sarugyaba ngamlaroi haibagi waron singh yaurakhi adubo MLA Lejamang Haukipti law and order ki mathakta mahaga anabana maram oiraga session asida sarugyaba ngamlaroi haina mahangna layingbagi OPD ticket amasu enclose tawrakhi hairi Nakalamaromda hayengi assembly session asigi thaurang ko oina akanba security ke section thaurang laukhakre hairi Sayi asigi September ke tang kundagi October ke tang nipan phawba China na yimbu oiduna China ge Hangzhou da pangthokadariba 38 suba Asian Games 2023 da sarugya kadaba India ge sanaration ge finalist thokre finalist asida Manipur ge sanaroi nipuni toina India ge mohosinduna tonga tongamba Masana singda saruya gani sarugi yarugadoriba sanaroi singadudi aquatic da nupa sanaroi ama cycling da nupa sanaroi ani judo da nupi sanaroi ama rowing da nupi sanaroi ani weightlifting da nupi sanaroi ani wushu da nupa ani nupi ama kayaking and canoeing da nupa sanaroi ahum amadi nupi sanaroi ahum chapata kro da nupa sanaroi manga nupi sanaroi manga football da nupa sanaroi taruk amadi nupi sanaroi taruk amadi hockey da nupi sanaroi anini hairi Manipur gi CHO singka amato oina punsinduna miyambu lechenga amakhakta chingdriba phawba amadi Manipur gi assembly da Manipur kannaba akanba warepa amalodriba phawba mama oibi aikhoi cha hinduna khongjang sangsingane haina thawai mirel women wingi liching makada chatharakpa kudang chara henbage khongjang ngasiga tharaga numin nipani sure singzamaida sathaba chara henbage khongjang aduma makata na makhoge pandam phangdri phawa chathaki gane haide sara henbage khongjang da saruga yaribi thawai mirel women wingi member amana hai lamdam asida lariba CSO singh kudimak amato aina punsinduna thoglebe iranga se lamthengnaduna lamdam ase amuktang Ipa ipuna pangal thokna khunda laitana hinglamba adugumna hingminasi loinana paliba sarkar asinasu Manipur ge integrity bu thugaidanaba akanba warepa amal loduna mausage santi punsida amuk halaknaba honabi phongdokhe
Khongjang aduda Manipur ge assembly da akanba warep ama lodriba phawba mama oibisingna zara henduna khongjang sangsang khegene Manipur gi CSO sing amata oina punsinduna miyambo liching amakhaktada chingdriba phawba mama oibisingna zara henduna khongjang changsing khegene haibane chingba placard ke asopai khe Khanaraga nainaraga SMB da bukhatpiu khanabiu nainabiu tungi mirongi dama khalaga koigi leiriba koigi lengak lon sida koigi haiba CSO singina punsanaraga akan baware lobi duna koigi SMB hayang phanga da SMB sida bukhatpiu haiduna akoina madugi pandam da phajabani masira kari gumba akoi ima event sing manipur lebe ima singina pamdaba thabak ama hek torba koigi mayok da torba taragadi Manipur ngasi amuk da thokiba thokok kaya ama tholakane haibase mai horokane haibase ima singi ima mapan gi thabiba puna maksingina are paware ma phai lejare koigi pandam ni masi Sahi asigi haukiba megi tang humda Surasampur dake haurakiba Manipur gi irang asana maram oiraga numit adumaktada kuki militant singna more da leiriba maite singi yum amadi dukan sing mai thaduna tamthiba mongda chathagi bai hingsa gi thawang ka aduna maram oiraga mathwai hingzana ba Myanmar da censinduna sangjafam loduna leiraba matung August ge tang 19 da more da leiba Manga suba samphara falge kemda amok sangjapam loduna leirakhiba maitai macha chamaga homputaro ngarang namidang Assam Rifles na palinda leiba 26th sector Assam Rifles ke camp phawba tekta kaidana puraklaba matung thawal amasum kaksing district apunba lob tagdalge thongmisingda khusanarakre Miyoi singa do tongan ba civil organization singi miyoi singna palinda leiba 26th sector Assam Rifle camp tage Taramna Oktuna Purakpada Kaksing Lamkai Yorokpada Committee for Peace and Social Harmony Head Office Kaksingi Thongmi Singh Langsai Thongna Kaksingi Thongmi Singh Amadi Kaksing Lamkaida Hingnung Chin Kaidana Khulngang Liba Kaksingi Miyamna Taramna Oglaba Matung Committee for Peace and Social Harmony Head Office Kaksing Nesanduna Indoor Stadium Kaksing da Hangliba Relikem da Changjapam PK Miyoi chamaga humputarok sangjapam pikiba adugi manungda miyoi chamaga kulumdoide makoi ge mayumba amade khangna chanaba singge yumsingda leiruna bacharkre aduga miyoi sangjapam piduna lehen kre dagdalge maikaidege phongdorokpada Myanmar da chansinduna leiramba angang kontrataru yauna nupi marfudra mathoi amadi Nupa Marfudra Mathoi Amadi Nupi Marfudra Taruk Punna Miyoi Chaniga Kulumdoi Haukiba Thasige August ki tang 19 da Myanmar dage Thoglaktuna Moreda Leiba 5th Assam Rifle ke kemda Chansinduna Sangjapam Loduna Leirakibani Makoibu Tagdalna Initiative Loduna Assam Rifles ke Matengna Moredage Puthok Piraktuna Ngarang Namidang Pung Mapalnom Tabada Tagdalge Thongmi Singda Sinarakibani Ngarang phawbada tagdalna sinduna moridagi miyoi chamaga marupudra nipan Assam Rifles na tekta kaidana puthurok pangamkre hausik morida leiba 5th Assam Rifle camta maitai masa kuntra manga lehori hairi kumga mangada ekoi ge aijar sauta ekoi hari missing ase thopiro haiduna ekoi na mari leina ba aijar sauta si sang ijabadagi hari ba mi samaga marfu taruk ijabane du ngarang kuin thoi to kare ngasi thulai basina mi samaga humpuga taruk ni hari ba miyosing ase ekoi tagdal gi maikai dagi ekoi na jaga sing ase pusanjaraga makhayeng normal si laganda jaga du da anuba makhoi gi leiba yana bi phibam sara ba kanda amu hanana bi plan thana ba haiduna ekoi ngasi gi program ase paket sabni maruina ngasi gi Asugumba mi sama humputuruk puturukba asida aikogi mari leinaba authority haibitare aikogi aijar sauki kai kumnajariba official sing amadi 5 AR gi official sing na yam saung mateng pangbirapki su tagdal ki makidi thakachaba phungdokseri Manipur lenga kamadi India lenga na Manipur ge miyam maitai amasung kuki ani asi hanabaya hanaro maduda lemhuba miyosing aduga hingminna horage haibige aronba agenda amada lenga na Kong Thangzilakle Haina Thawal and Kaksang District upon Balub Tagdalge Kanbena Waikom Zotina Pondorakre. Wangzang Gaitenda Leba Tagdalge Opistanga say Pomisanga Unaba Amada Lubasage Kanbena Waikom Zotina Makatana High Manipura House Toleba Irangasina Numit Jamaga Taranipani Suraba Pawa Sida Manipur Lengana Miamgi Ihol Kangna Tabag Tawirataba Asi Yaning Day. Buffer Zone Thamzinduna Leibaka Amaga Tongaba Landa
Sathakadaba niti niyam singbu lansu laitaba mafamba asida samjilakpa matamda Manipur lengak asina ngasi phawba lokthokdana thamba haibase lengake aronba agenda amani haina lawi Kuki militants ngamadi kuki CHO singna makhogi oiba tonganba homeland na amatanaba akanba wahi cameron unit government da haibada India government na yaraga thamba haibase lamdam asida ani thopagi mawanga malaire haiba takpani Kuki gi demand sing asi unit minister na tabiba amasung yaningbagi mawang aikoi miyamna uba phangi Manipur thugainaba honarakpa haibase India thugainaba honabani maramaduna Indian Constitution ge wangmada thabak torokpa illegal oiba mongda sangsilaklaba kuki MLA amadi luchingba singda karigumba action na amata lokhapa ngamdaba asi lenga ke achoba maithiba mane Noma khaktang phangbadariba Manipur ge assembly session asida hausaga thoklebai irang asige matangda wariba amata loba ngamdraba amade Manipur thugainaba honariba ebalep minister singna assembly session dagi suti nirakpada pikhiba taragade lengak asisu Manipur thugaibada yawi haina laurakani haiki Tampaki lam khudingda leribuk singna akhoi gi suk apex amani haidana makhoi bu honor toroga makhoi na mayambu yamda mislead tobagi mongda makhoi na haingi togodana hai phone da laktar gadi tangai phadana lairiba leading law lauriba civil society organization sing aduga manpur bizar mayam gi marakta asoba lapse sama gap ama lakoi hai habase masi akhoi khandha ningi maram masina hogi thokliba wathok ase athu matamda India government amasung Manipur government loina na praja mayam tanaraga loisannabagidamta honamirasi RPI Close AG National General Secretary Maheswar Thongnawjamna Manipur gi mapanda lamdam asige maramda miyamda RPI Close AG National General Secretary Maheswar Thongnawjamna Manipur gi Mapanda lamdam asige maramda miyamda wakhal tananaba haikhiba wafamda Assam Rafulna meeting mikai naibaki thawong sing phongdolubagi damba Assam Rafulna legen notice tharakhibabu yaningdaba phongdokladuna ngasi Kaisamp Lekai Community Hall da wakan mifamba machathakre Kaisam Tong Kendra Maira Paibina Sinna Pangtokpa wakan mifamba duda Sarubia Kibinipi amana hai Assam Rafulna Mahesho Thongnawjamda Sidakliba Maranta Asidi Lamhuina Angur Sile Haibagamne Lamdam Asida Assam Rifle Chathariba Thongna Maram Odaga Lamdam Asige Hega Pokpadagi Allo Odaba Paubada Makoi Chakro Haina Lauribani Masida Atamnana Mahesho Dalegan Notice Tharakliba Asi Lamdam Asige Mama Oibisina Yaningde Makoigi Kongpampa Adu Handokatabni Haiki Wakan mifamadu saru yakibi amanaso Assam Rifles na Mahesho da is asi mangonda tharapani haina laude masi lamdam asige praja miyam da singnarakpani maram asina lamdam ba asidagi kuki militant singa sangatariba Assam Rifles maru phangna loktokadabani haina maran sekhi loinana kholaw kya sulawki ngasigi wakan mifam aduda Mahesho da tharagliba legal notice yaningde long live Manipur long live Mahesho Thadakliba legal notice lamdam asige prajada singnabani haibane jingba placard kya supaiki Assam Rifle se akhui Manipur da laibai se Manipur ki mama puding mangna masi masan puding mangna yaningdreba makoina kuki ga amatta oiraga wolakwa miot ni nei khunai asidane Assam Rifle se Manipur da laiba haiba se nupi khuding mangna mama khuding mangna ne Manipur ki praja na pamdre haiba se moi khangbam thoi khangna khangjanna dabani tumdabani hawgopal wi de ngo handaki matang sa sabjana tawbani ko masi chatharaiba thawong asi Maheswar da natte Manipur da laiba miyam praja da chingnarakpani tasengna mana lauriba legen se akoi Manipur praja miyam da lawrakpani aduga Maheswar haiba angang asidi tasengna mathauna laiba maringje laiba sibagi daba angang amoiba Manipur ima laiba ki damakta siraba su thawai ka thuage ana chong thorakpadagi akoi Manipur mayamna Delhi da amadi pamatai da chatpa ngamjadaba koi maitai leiriba mayam sina adubu Maheswar na chalaga
पीरिबा पाउदमदी अखोई मियामना पीबनी ngasi district skill committee amasung district council kampokbina emporium institute ka khusam naduna skill career development program kambo workshop on hospitality aviation and the other services haiba thorampa ama HIS ADC kangpokpi ge conference hall da pangthokre hairi ngasi gi thoram duda Hemant Kumar IAS AC2 DC Zems Dauza Pau Haukib CEO SIS ADC Pautin say Haukib MCS SD Saitu Gampazo Sarugyake ngasi pangthokiba workshop aduda chehi 19 dagina kuntra phawgi manungda leiba ayambana rally camp sangda leiba mahiroi punna chamaga homphoma thoina sarugyake Haukiba megi tangka ahumdagi thokliba irang asina marambo oiraga ishagi irandama sida aikoi refugee amagumna leibaga chammanare haina United People's Front ke president and representative na phongdokre ngasi Manipur Press Club da pangthopa UPF lengkha kibage kunmanga suba mapok kuman tharanga mari leinana mahangna permission da hai thoklibe irang asina maru oina lamdam asige loising loya da leiriba kayagi yumna chingba kuge militant singna mai thadopiduna tongan tongan ba mafam singda changjapam lauduna awaba marakta punsillele manamasina India amadi Manipur lengak anina athubada solution ta purakna ba honabiu Hausik Iram Dampa Asida refugee amagom ining tamna mafam kyada chatpangamdre national highway shingda satuksha chingamdre masi irandam asida hinglubage karamba mahino haibasi UPF na wahangama oina hangi Hausik rally camp singda ladiba sing masage mayumda hanningbage apamba lady masige awaba asi athubada kohanaba lengangna paikhaliba thabak singka asida hena khumang Yangsin Biu Haiki Mana Makataraduna Hai Hayang Pangaduriba Assembly Mikam Asi Akang Ahishina India da Amta Thok 3 Haina Pongdora Loinana Thokliba Watok Asigi Matang da Mamutana Kanana Bagi Matang da Sandungna Apil Doki NRC atu watam da implement tau dura kudak sanan biba koi pamjai loinana koi tongan mak sakre administration amag taliba sing ase ai koi khudimak Manipur gi miyamna kapchawa lawmi dar kanda mase ai koi yaroi habado UPF na matam ni kinita mase ai koi adumak lepaga ai koi lenjagani haibo bakam se miyamna thamji Giana helping group na rally camp yangkhaini thoiromda leptana matengka pangbagi thabak makhatana chathari ngarang su chairel mangjengka amade Langol Game Village Zone 1 to Amadi 3 da Lanjanarak na Ladiba Imung Chamaromda Manama Singh Hidalang Thagi Yauna Nomada Changba Chana Thangna Polam Kya Mateng Pangkre Haide Polam Kya Mateng Pangbirakpada Rally Camp Sing Asige Maike Dagi Giana Helping Group Thagapa Phongdorakli Mateng Pangba Aduka Mari Lainana Giana Helping Group ke Founder Huidromba Jona Makatana Su Tongan tongan ba rally camp singda mateng pangbagi thabak leptana chathagi kene haike Farmer Interest Group FIZ singe member singe oiba bookkeeping amasong account management ke training program amang assistant district ke Punan Sambond Village Community Hall da pangthokre Diocesian Social Service Society the SSS na Mission Organic Chain Development for North Eastern Region Phase 3 ke Makada Manipur Organic Mission Agency Moma Horticulture and Soil Conservation Department Government of Manipur ge Tengbangal oinana pangthokiba training program aduda Kulpu Benedict Konai Chairman Rumlink Farmers Producer Company amasung ke Anthony Kaisang Field Inspector amasung Messenger Community Trainer na akang ahising oina tapitambike FIZ singna organic oiba pothok sing pothokduna makoi makoi ge imang manung singe semelon phagalana bagi damakta momagi makhada matam matam ge mahim marong organic oiba mongda tha bagi lokpagi amasung liduna thamnana bagi training sing piduna lagli FIZ singe financial management crop management financial transparency thamnana ba amasung group decision making lehanaba training ase FIZ member singda pibani hairi Mamang Sahigi Zungi Tang Taranitoida Tawan District Waito Protected Forest Area da Lam Kopsilaga
ain kaina yumkai tasle haiduna takhai krabasingi lefam safam yumba lengana chayola mage manungda bibidrabadi hanigi mafamda amuhanna khunda leita silagane haina awaba tarabasingna lenga ki puning singsilakle ngasi waithau khongnang karakta hangdok leba rally camp ta pangthokiba paumi sanga unabada changjapam lautuna leiriba naurem ibema amadi huidrom tamubi anina phongdorokpada hauzik paliba lengak asina eviction tawbadage lefam safam leitaduna waithau khongnang karakke relief camp ta changjapam lautuna lerakpa chahi amaka tha ahum pharakle adubo lengak asina ngasi phawba hanna yengbiraktabadage awaba kya mayongnaduna lakle tasengba lampa amadi yumba leijadaba singi oinadi lengana lam amadi yumpiraga lehengani haiba wafam eviction tawba nonganbada chief minister and viren singa masana media ge thongda phongdokibalaiki adubo maangna lam pigani yum sabigani haibadu pikhrabara kadaida pibikrabano tasengna lam leijadaba singdade phangdri haiki yung kai sing thugai khibada leijaramba man changkha amadi pochai sing loina yaukre ngasi leikhom leinang marak asida jahi amaga tha ahum rom leirakpa asida awana kya mayonare wakalaina la naduna miyoi kya aruba phibam da leiri angang ko unarakpadadi lepham sapam leitabage awaba kya so mayonare nomage apanga suraga sajaba singdi chara champot charaga lele phibam asida manipuri chief minister and biren singana अथुबदा मियंग संगबिदुना चयोलमगे मनुंगदा मखोगे युम पिबिद्रबदी हानगी मफमदा अमुक हन्ना खुंदा लैतास लगनी मदुदा थोलकपा खुदिमाक थेंगनरगनी थवाई थारबसु थागने हाइबा वफमसु थमलखे चिंया जिदा बावया थांजनजरनी अदुगा अखोइना हौजौदि युम अममंगी इस्पाजे छानाबा अखोइगे लिलि केमदा लैरिबा अखोइ मी कुंतरेते फिरेप तत्ताना लौजरे मुस्लिमगी साइतजु सुमाइना लैबिरंगनी अदुना अखोइदि सुमाइना तौरगा अखोइदि मतम कुइना खांगाबने खोइ वारे नत्रा अथुबा मतमदा लैफम चाफम छिनबियुति हाइजेने अखोइ याम पेंदे वाने हिंगे चरा हेनबजु कया यावरे तोरबोट फुल्ला चाबा भाव यावरबनी सुबम नोंबम लैतबने युमी कै थुकाबदजु इपोली चैजु लोइना मांग ताक्तना लोइबा होंतोकचबा नंगे मोइगी जेसेपीदुना कोलिबा चिंया तमना असिदा मैतै लैबाक्सिदा पोइबा मैतै अखोइना लैतना कनाना लैदोइनो अखोइना लैबजे लैबम थोक्तना लैरिबने अदुबु मोइना लैबा यानिगा यारोइगा तानथोका तानजिंगा तौबिरे अदु फरे तौबिरबनिना लैबम छिनबिरोबा हुजिकसे अखोइ नेना ताना लैनबा मफम छिनबिरो अखोइ मैतै लैबाक्सिदा पोकपा मैतैनि अखोइजे लमजिगी मपुनि मणिपुरगी मपुनि अखोइजे अखोइगे लैबम पिबि Central Armed Police Forces ta nauna thaba changlaklavasingna puning haksang ka anima matik saba oinanaba nutigi yoga sanau haina Prime Minister Narendra Modi na potapi khrei ngasi pangthokiba rozgar mela da sarugyaraduna video conference ke khutangda Prime Minister Modi na wafamase phondokibane mahana makhata na haikibada Armed Forces ke thabak haibasi matamna phajin banate no time bound ni aduna puning haksang animak fitness oina thamba haibasi yamnamang waru oi पुनिंग वाखंड लेताफम खंगदबा मतमदसु योगा तवगदबने हाइके स्टेबल माइना थबक तवगदा पंगल हेना फंगने ngasi pangthokeba rozgar melada appointment letter lising yang khaimathoi chamagasumna taruk Central Armed Forces da recruit tawrakadaba singda pk Home Minister na finalize tawraba appointment sing adu Central Reserve Police Force CRPF Border Security Force BSF Sastra Sima Bal SSB Assam Rifles AR Central Industrial Security Force CISF Indo-Tibetan Border Police ITBP amasung Narcotics Control Bureau NCB da yaugadabasingni recruiting adu lebak asigi mafam punamaktage khanbane Constable General Duty Sub Inspector General Duty amasung Non General Duty Cadre Post oina recruit tawbne hairi Hauzegaro bada maroiba pau amane pizari Angang kya pharure haibagi matangda Bisnupur SPK Mega Chandrana Paumi singda angang singduna haizin bane haina pondokhrei Moridagi maiting mecha chamaga humputaro ngarang numidang Assam Rifles na pothorakduna rally camp singda thamkhrei Isagi iranda masida ekwe refugee amagom laibaga chamanare haina United People's Front ke President Ripo Chandrana Pundorakli Loinana
Rosgar Melada Prime Minister Narendra Modi na appointment letter lising yang khamatoi chamasuna taruk yan thokre. Imes PAODAM ngasigide matang asida loijade ming tabiri besungbo amuka na kurumsari.